मरोइबा पाउसिंग युमथोंग खुदिंग मई फंगनबगी पांदमदा पाइखलिबा प्रधान मंत्री साहस बिजली हर घर योजना मणिपुरदसु होगदोखरे Kaibul Lamjauda Manipur Sangai Festival Panthokpadagi Kaibul Lamjau National Park yengba mi masing hengatle nomadal palising yangkai gi mayada revenue lakle amadi mapalamgi company amadi achoba shopping mall sing lakpana Manipur gi fisabi singda achoba saitheng pi de hari Kurumjare ISTV Paumiyang Tabir Basmutaram Nokchere Hauzima Pungi Bapau Yumthong Kuding Mai Panganabagi Pandamda Prime Minister Narendra Modi na Handaki Chahi August Kuntareta Hudokiba Pradhan Mantri Sahas Bijli Har Ghar Yojna Manipur da ngasi Power gi Union Minister of State in charge Rajkumar Singh amasung Chief Minister Nongthomam Birena Hudokre Sigmerong da leiba Classic Grande da Hudokiba Thorom Aduda Power Minister TS Bishwajit MSPDCL Rural Electrification Corporation Limited ke official singsu sarugya ke REC Foundation amasung UDC RMS ke marakta Memorandum of Agreement amasu khuyek pinake Chief Minister Nongthomam Birena insolusingani taramathoi census matungina yumthong lak manga dasmik taret leibagi manungda lak ama dasmik taretta mai phangdana leramba asi scheme asigi makhada mathang sei phawbada mai phangalagani scheme asigi makhada kudongsa daba kaya leiduna su maru oina Singi manung hanjinba mafamda mai yogdaba yauribasi government na fanganba hore scheme asigi makhada mai samba sel changde ngasi ministry na chada marfudra state na chada tara putoktuna insolusingani taramapal phawbada yumthong khudingmak mai phangangani haina Prime Minister gi pandamasi state asigi oina insolusingani tara nipal phawbada lusinana ba pandam thamli haike Nasi ada leriba, noni ada leriba, senapati ada leriba, sande ada leriba, sosapati ada leriba, fraza. Nande mai thalawai ningba. Aku isai tu mai thalawai tu thalawai ningin. Mai thanda tu leriba ni. Magi semasa leriba ni. Magi seorang sing leriba nasi tamang ni. Kamai na leriba parang ni. During the night time. Kamai na seri tamang ni. Adu nasi di Prime Minister Modi gitu mai hamdan. Sanda lagi waktu lalu nasi. Mai yung kudi mo kami chanda biya ro magi wa khula akanta kaya la nungai no kudu moi no kudu urka dai kush no e Power Minister TS Bishwajit na urban area da chada marfudra mai phangale chingdadi chada nifu yobangamdre masiga mari leinana DPR senduna mari leinaba ministry da su thagatle haike Union Minister of State Power in charge Rajkumar Singh na Nongda pung kunmari mai leptana yumthong kudingda pinaba system phagathanbada changadaba senpham pinanaba sem saduna lei Manipur gi power sector yamna chaukhatpa phibam amada purakpa uba phangle singnaba amaga loinana honarabadi anoba awonba purakpa ngamgani power yaudana thabak khudimak mai pakpa ngamloi haike We are going to make it an obligation to give supply 24/7 supply. You know, we should talk about system strengthening, we should talk about revenue collection, we should talk about everything. But we never spoke about, before our government came to power, we never spoke about our obligation to the people. Anybody who aims to provide a service has an obligation to the people. And that obligation to the people is to ensure that you press a switch, the light will come on, the light will be there 24/7. Now that is what guarantee we are going to give you. We are going to bring about a change in law and we are going to give you that. Handak sahigi Manipur Sangai Festival manguinana Kaibul Lamjauda curtain raiser thoram Chief Minister na hogdokraba matungdasu Kaibul Lamjauda thoram kaya pangthokpana National Park ta sangai yengba lakpagi mising hengatle Festival manung asida nomadal palising yangkai gi mayada revenue lakpa ngamle haire ISTV gi mihut Ganeshorna National Park ki official amaga akhanana unabada Handaki Sangai Festival asida Manipur gi wangmadagi yengba lakpa misingi chang mamanga yengnarubada chada kuntra gi mathakta hengatle masigi mathakta mapaleba ki miyoi kayamarum su lakpagi chang hengatle Sangai yengba lakpa mi masing hengalakpadagi WLII dagi su volunteer sing tharaktuna Sangai yengliba singi guide tawre Entry ticket su computerized tawna ticket kakpagi ngainaba hantahale tower singdagi Sangai yengnanaba telescope ahum amadi binocular masing hengatle Hi tongduna park manungda changduna yengbagi khudong sabasu piri festival asigi magun sangai gi pongnafam Kaibul Lamjauda miyamna miyeng thamnarakpadagi achoba revenue amasu lakpa ngamle haike 10 days ama
extend to biramnaba matung sida akhoi Manipur da lariba public mayam praja mayam sina CM na samaina lakthokre habagi kanose information de khanga matung da akhoi na sempak ta lakpagi sang aduki matik henkatli ngara akhoi kanose ne sempak ki manung da sangi ba visitor singja aduki matik rush oibna maram oirkanda WII dagi moina mateng pangna na bidang da volunteer thabirakwa akhoi guide ki mi tararom na mateng pang abhokta akhoi ki staff singsi adugi matik awaba mo oinaki masini akhoi mamangi festival da lakhi ba visitor singa handaki 2017 da pangtholi ba festival sida laiba visitor singsiga khenaba hababu no mada akhoi na hanadi average da 3000 dagina 4000 ka ba si yamwana karami adu handaki festival gi manung sidadi ngarang makta da haba kanda ngarang se akhoi 60000 above akhoi revenue da ka bangami mase akhoi gi government senbirakliba lobirakliba initiative sigi matungena akhoi masi mai pakwa thabak amani na akhoi hajen Nakalamaromda Chief Minister na kay Bulamjawda Sangai Festival ge thoram makata na pangthokna ba lauthoklam labasu nungti gi pangthokliba thoram sing local cable network amadi media na nimit khudingi coverage tawidabana festival asi pangthokli haiba miyamna khangbagi chang nemi haina Sangai Festival Management and Demand Committee ke Bulamjaw National Park Advisor ningthaujam thobana ISTV News da phongdurakle Sangai gi pongnafam ke Bulamjaw da pangthokliba thoram asi su Imphal gi mafam atai da pangthokliba sigumna media gi kutangda live thabiduna Manipur amadi malem gi mipung kudingmak sinba thungna yohoningi Imphal da pangthokliba mafam kudingmak ISTV yauna local TV da live thaduna miyam hupna yengli ke Bulamjaw da pangthokliba festival asibu karigi damak government na live thaduna miyam da utriba karigino state level ke thakta pangthokliba cultural troupe kaya tharaktuna lekai gi oiba culture yauna atai thoram kaya mai pakna chathari Pune stall ni phumanga hangduna loktak patta phangba manama sing kaya na semba singju bora amadi atai jinja kaya phangale tha sigi kuntra da losingadoriba festival asegi watliba numising live telecast widuna miyam hupna yengminana ba government ki pungning chingshile Falda hafta kangjay bungda lamu khonang khong tawriba ISTV da ngasai mayam da message mayam je plus to bibugi saru ma cover tawdana la ay ngasi bawa ado khwaidi maroina hawji matam hawgre tari kuntra bawgi program chelle hari mayam je koi gap laiba haibase message ringe tari kuntra bawa ta sengna plus tawga Manipuri pham khuding makta Sangai le pham da Sangai festival phadina tawri haibase chije yamna kanna tawhunubagi pressure ma akhoi management committee gi kan pijaning sarkar da Lamsat Sajat Phajaba Thaksi Khasi Thogalol Khangba haibasi hojiki matamda mairoi singda yamna maru oi haina Education Minister TS Radeshamna phongdokre Ruda Academy Thawal gi taratare suba inter house annual sports meet hogdokpagi thoramda minister na wafam ase phongdokkibani Thoramadu Thawal College ki principal O Chauba district sports officer Thawal I Purnima se su saruk yake Minister na school sigi NCC cadet amasung housewise mahiroi singi mass pass contingent piba salute okay magna makata na aikoi mioi ba si hiram kudingmakta chanabi amana konchinduna leiribani mioi ba aikoi amana amagi mateng pangna ba khangba kanba kathokpa amade punna thabak tawminabagi mathau tai haike Siam important oi badana sana bada kai teamwork discipline khang kanwa kathoko ngamba ai partner gi ai team member gi ason mo doina makeup to makeup ngamba singma kaya mata medana singma sports meet kaya organize tawraga akoi haksang haina bamlai madudi health is wealth haksang patragadi kaita kana di adana paidagi baru oi balan ni haksang bawasni adana sports tawragadi haksang jo phagani wakal jo phagani Imphal is narcotic cell na mioi ama WY tablet lising taraga kona na fare hare ngasi SP Imphal is ki office ta pangthokpa pawgi mifam amada SP kabip na ngarang numidang pung 3 makhairom taba aduwai da Sangai Festival gi pamdaba thodok thoktanaba andro parking da achat awok sing OC narcotic cell Imphal is KS Dev Kumar gi mieng makhada SIM Savir Ahmad na luchingba tim amana Jingnaba mioi ama check tawada polam sing adu amuba plastic khaw amada haptuna purambadagi fagat khibani fagalaba mioi sigi maming oinam heramot chahyang khaimanga apopole khidraba damen rajit singjamai oinam thingal dagini fagalaba polamasi lupa lakh tara dagi tara manga fawbagi oigani mahaki mathakta ain gi oiba thabak lokatpaga loinana district police na
Manipur bu drug free oibalamdam ama oinanaba makha tana thabak laukhatkani haike. We will be continue to conduct this drive against drugs, which is one of the topmost priority for us to remove this drug menace from our Manipur, to make Manipur a healthy state. I congratulate our officers for taking good steps to ensure the peaceful celebration of our Sangai festival. Manipur gi yongi pothok sing ngasidi mapal gi achoba company amadi shopping mall lakpadagi phisabi singda achoba chaitheng ama piba hore hari. Manipur gi khwaidagi chawba ningol chakhobagi akhannaba mela pangthokpada Manipur gi fi yonba stall singna Kulangka phawba kaugdaba yaurabasu shopping mall dadi nongmada lupa lakh 9 gi mayada ningol chakobo matamda yonba yawi masina phisabi singda achoba sapu piba hore haina New Delhi gi Prakadi Maidan da Sathariba 38 suba India International Trade Fair IITF ta sarugyari bi Manipur gi phisabi amana phungdurakle aikoi gi Delhi Paume Seram Roses na akhanana unarubada Manipur government na phisabi singi damak langi subsidy piduna mapal gi kaithelga mayoknaba ngamnaba khonaba mathau tagadore IITF asida Manipur dagi stall kulumdoina sarugyari masida Manipur gi tongan ba furup singna puthokpa yongi pothok sing achar U akang bana saba lay amadi lay divina chingbana miyam gi pukning chingsile trade fair asida yumlonari ba Burma, Thailand, Netherlands, Spain, Afghanistan yauna mapan gi lebak tara humdoi henbana sarugyare Myanmar amasung India lebak anigi paumi singna sarugya ba Inter-Regional Media Interaction Program gi ngasi nini sanba numitta tongan ba paper sing puthokre Ayuki ahanba session da Editors Guild of India gi General Secretary Prakash Dubey na moderator oiduna India gi Act is Policy phagat hanbada media gi thodang haibasida Press Council of India gi member Vivek Saxena All India Radio Imphal gi news editor Dr. A Bomsa Sharma amasung Mizima News Group ki mihutna paper pathoke Ani suba session da Capacity Building of Media Person in India haibasida Professor MC Arun Indian Journalist Union gi Vice President Kaushri Amamat Burma News International gi San Muang Thangna che pathoke nungthil gi session ama pangthoklaba matung nimit nini gi interaction program asi losin kre Bisnapur Police Commando masung ni funitoi subasam rifles ki apunba kangbu amana tidim lambi gi ngangklawai oil pump mayada check tobda UNLF ke sympathizer ani fare hari Police Department ki PRO gi cherol amana fagalaba mi asigi maming MD Aslam Khan chahi kunipan More Ward number 5 amasung MD Nazir Khan chahi kuntra taruk Sora Bazar mamang dagini makoi ani dagi US na saba hand grenade amadi atay polam kaya marom fagatle hari Hauzi aten ba rem tanong jare Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singidamak, amatta nairaba upaidi, Jolib syrup, amasun Jolib capsule with changinis navio. India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact of you. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja sing na exam gi sem saba matamda support biki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba sing na makok thongba oina bagi damaktadi Panacea sing na amata ngarba coaching center ni. Miyamna center sida thajaba thampi. Sky Hospital da world-class intervention and cardiology gi khudong sab lejare operation togdana device na heart ke ahoba men ba coronary stenosis balloon na kamthok laga stent hapa mihul chomba gi layeng RF ablation pacemaker ICD combo na chingba Sky da pangthok sari angang singidi device closer gi OT amasung hospital charge free oigani akupa marog gi damak
रिसेप्शन का ताने बोतल दा हालगा योलिबि इसिंग खुदिमक मिनरल वाटर नते अमदि मिनरल याव नते मिनरल यावे हारगदि न्यूट्रिशन फैक्ट इब्रा हाइबदु लेवल यिंगबियु सोडियम पोटेशियम मैग्नीशियम याव इसिंग चांग नाइन थकपसिना चखाव किडनी हार्ट अमदि ब्रेन मेमोरी फगलली हाइबसि मेडिकल साइंस न फोंदोखरबनि हाइबा मिनरल सिंग असि यस विथ एडेड मिनरल असिदति यावरि ब्रेक की मतुंग मैं मुतराम नोक्चरे मखा ताबा पाउदा बैटरी न चलाइबा गाड़ी सिजिन्नदुना कंगला येंगनबगी सर्विस समा हौदोखिबसिना कंगलाबु मियामना पामना येंगनबगी चांग हेंगले कंगला फोर्ट बोट अमदी JCRE स्किल सोल्यूशन नुपी मसा सिंगना गाड़ी असि थौबगी मथक्ता लम कोइबसिंगी लमजिंग लमताकनाबा थबक पाइखटपा असिना लमदम असिगी नुपी सिंगी हैथोय सिंथोयबसु उत्पंगमले हिरामसिदाय खोइगी पाउमी बेबितागी रिपोर्ट अमा अखोइन होजिक लाइबा मफम असि कंगना लाइफम लेन हाइबा मफम अदुदनी पांगथोकलिबा संगाई फेस्टिवल असिदा येंगबा लाइबा टूरिस्ट सिंग असिगी पुंगनिंग चिंगछनबा मफम अमसु ओइरी टूरिस्ट सिंग असिबु फम असिदा करी लाइबगे कैदोबगे हाइबदु खंगनबगी दमकता नुपी सिंगिंग हाता ओइबा टूरिस्ट गाइड अमा सिदा लैरी सिदा लाक्लिबा टूरिस्ट सिंग अमदी टूरिस्ट पु गाइड तौबिरिबा नुपी सिंग असिना करी खनबगे हाइबदु ISTB गा अमुक्तंग वारी सानमिनसि It's a wonderful idea, and I was quite surprised that they have just started this, and just a couple of days only they have started, and I was fortunate enough to be in one of them and you coming and interviewing me. But definitely, it's a very wonderful thing. These women guide or the drivers of this who are taking us around, they are very well read, very courteous. Qualifications say tourism the master loijare and 6-month course amal travel in tourism game Mizoram da tawjarure aduga handak JCRE da tour guide ki course am tamba loijare aikoina as a lady tour guide oina moida mafam gi aikoi history amasung culture bo aikoina fazana takpi budo aikoida yam harau basu pele tour guide ama oi ga hair di lai khakta paba asina taba field da thoga aikoina knowledge gain tawbado aduna hena khoida kan experience mayam ju fange practical la kana na hena mayam ama khoina khangdab minna su uraga aduna hena kano taw satisfy ore Kangla Fort Boat na akoida JCRE skill solutions ta sinarakpa matamda especially they want lady to work as a tour guide. Maramdi, we want to promote women. They are well qualified, they are very groomed, and they are well educated. Ana makoy sa tourist guide ama oina tawbayay have the women empowerment ga mari lain na akoy na lady tour guide golf cart service na Kangla Fort Boat sina provide tawjabani. Kangla manung gisu aduga any part of Manipur da tour guide amagi service akoy na loy deliver tawe. Kangla Fort Boat na nauna paikhalaiba thabak asida lamdam asida laiba nupi kya singbu awangba thakta hena pukhalagani haina maikai kya dagi phongdoknaragli cameraman sana jawba amadi aboiga loinana bebita asangbam ISTV news Lamphel supermarket ki area da mau kaithel ama saragani haina chief minister N Biren na mau da pangthokpa flower festival da phongdokhibu wafamadu yaning de haiduna ngase Lamphel supermarket ki akoiba da dukan phamliba amade street vendors singna chief minister gi banglo tamna thomjilakre Mioy Singadu Manipur Police ki kangbu amana nupi lal complex ta thingduna thamkibaga loinana Chief Minister ga wari sanana ba mi hum khangat ke Hiramasgi matang da Lamphel Supermarket Soft and Street Vendor Welfare Association ki President Subhas Lehaw thabam na phongdorakpada mamangi sarkar na bazar da street vendor phamliba singbu Lamphel Supermarket ta phamnaba
mafam pirakpadagi hauji phamduna leiribani kaithel phamliba miyoi singi card pinaba mahut department ka tanaduna aroiba tangkakta leirabani athuba matamda chief minister na phongdokhiba wafam adu sengdokadabani lamfel supermarket ki area da mau kaithel nataba lamdam masigi miyam punna phamba yaba kaithel ama sagani hairabadi miyam na taramna okani maduna taduna mau kaithel sanana ba thabak paikalaglabadi yaba ngamloi haike Supermarket lai ba sti vendor huji ji lai ba sing se koi association ga tana na kana koi card po pi na ba na ba koi mohun minister ki side tagi adegi di koi pd ki side tagi municipality de inspection pirak na koi ka chag ro ha na koi aya bo pirak na da secretary degi koi document sing koi pirak ready le le ba ada masi cm sam na masi koi athu matam na masi mau market natabi da koi general go ba manipur praja puna mang na phamba ya ba adu ma kai thela ma sabi ga ne hai bo tar ga di koi karim ta koi hajar koi temin na manjagi ge adu ga karigumba koi masi mau market mak koi supermarket ge area se de mau market ai ba mingji tholak pa sarak pa tar ga di madu koi sungya ya ba ngam hai ba wafam se koi Miyoi kharana Imphal gi hodam lairembi hodam lairaki khubam thugairaga anoba lairembi thamjinbagi thawong ase leikai gi club amadi miyamna ariba khubam gi saktam adu hanjinana ba konabiu haina kanglei imalupna phongdokle thawdo asina leibak wathok oirakringai kendra gi MLA na leikai miyamga punna phaminaduna waroshin purakna ba konabiu haire Historical and Research Center Imphal gi President Nauroibam Indramani Additional Deputy Commissioner Kangpokpi Haisnam Balkrishna amasung Environment Department ki Deputy Director TS Bogen na luchingba miyoi nifu mangana saba kangbu amaga Thonglan Akutpa Village Chief amadi khunja singa khusamnaraga Bolen Pat hairaga su khangna ba Jaimeng Lake ta thizinbagi khongchat ama tha sigi kuntarukta chatlure Padasi Kobru Chingsangi Napok Imphal Turel gi haurupham maruda leiba akoiba maikai marida asukpa umangna koisilaga leiba pat amani Thonglan Akutpa Kuldagi kilometer marirom chatlaga samudra imaidagi foot lising taret chani humpu humdoi wangba chingdol da leiba padasi maikai mari gi chingmaidagi chentharakpa ichumna kumbi kalen naidana ising tungduna leiba mafamni padasi mayungda charakna foot lising amaga samanga sangi marakta foot chatuk yankairom pai pat asigi ayamba saruk phumdina Kanjinduna leiriba saruk sing kotok laga ising tungba mafam hena paktok chaktok haduna semgalabadi hena phajaba pat ama ohenba ngamgani loinana IT road tagi pat leiriba mafam asi yongna gari changba yaba lambi ama semlabadi lam koiba singi pukning singsinba yaba mafam ama soidana oigani irama sidamari leinaba authority na miyeng sangbiduna akoibada leiriba khunja singi senmitlonda achauba ahongba ama lakhan binaba pukning singsile lam koiba lakpa tammi kayaga chingmi singa nungsi sanana loinaduna Singmi tami anigi marakta achetpa mari puraktuna Manipur gi apunbagi saktam ngakna ba honabada achobo mateng ama oiba ngamgani haike ISTV gi ningthau khong moirang amadi kumbi line ngarang ayupung 13 dagi ngase ayupung 13 fawba line yarudre masina maram oiraga area asida thoram sing yengba phangludre masigidamak areas na koliba service provider singna nungaitaba phongdurakle Caesar Eye Care Foundation National Program for Control Blindness Amade Children Radio Listening Club Sega Road Khwairakpam Laikai ga punna sinduna club asigi sanglenda free eye screening amade cataract surgery camp ama pangthokre ngasi pangthokiba camp aduda mit soklaba miyoi singidamak chada yankai taduna anok singsu phangankhe Mongsange de laiba all age home da all Manipur Police Constable male civil viva force completed candidate 2016 gi batch na homas da leiriba ahal singda lupa lising tara gi mateng pangkhre hauzik maroiba pawmu yumthong kuding mai phangana bagi pandam da paikhaliba pradhan mantri sahas bijli har ghar yojna manipur da su hogdokre Kaibulamjau da Manipur Sangai Festival pangthokpadagi Kaibulamjau National Park yengba mi masing hengatle nomodal palising yankhai gi maya da revenue lakle amade mapalam gi company amadi achauba shopping mall sing lakpana Manipur gi fisabi sing da achauba chaitheng pire haire hauzi phawagi oina dia steve na pizza paw matang solution jare mieng tabiri ba singba muka hanna kurumjare